Hi guys, ngasi Sunday soibaga English ki anauba new word ama khangjinminasi adum punsida kanarakani haina khanjai ko akoina English tamba matamda dictionary gi aruba meaning khangdrasune akoi gi nungti gi real life situation da haidi akoi dukan da chatpa oiro airport da chatpa oiro hospital ki mapanda na bala yeng ba chatpa oiro situation du da akoina wari sanaba ngamagadi English ai ba dum chingeba ado ngasi gi word oina yendem se English da kari haina kauge haibado ai learn to minasi ko ai gi ozana thaina school da taro haina engona tambi khiba ado hauji yengmada yendem se Indian Malayan taro dum haina gaure magi benefit kana basu mayam ama leidana taro hairaga dum leiba yabane bako outside da di Manipur se sisina da banina hauji haidi sodeba gap se kari hai adagi hawai mairong bi se kai hai macha macha dum hange bako ai real life da kana ga da English macha macha hapjarake mayam ai gi channel se subscribe to